Masulsa, Ozis Mutum, Additional Member Secretary Masulsa, Bideshwari Maibam, Judicial Magistrate First Class More Sarungbam, Mangalevi, Amadi, ASP, Law and Order More Wenam, Sukumar Singh Sungana Sarukyaki. All Manipur United Clubs Organization Amukogi Secretary General Dr. Norendro Toksomna Lusingba Team Amana United Rehabilitation Center URC Manipur da Yauriba Center Kudingda Yangsin Kongsat Ama Satpa Lublakpa Tungi Lepak Miamgi Apawakal Kaya Oiduna Konaishida Pam Tabu Kaya Tokli Manamaduna Inkalak Liba Nahas Singu Makoi Aran Balambi Asidagi Apava Labiromda Punanaba Wanavada Aikoi Mayamsu Tangai Fadana Itaudang Ama Lopum Toi Haibadu Kalaga Angam Taudang Logi Matota Badu Directly Yamleva Nahakia Nishada Lashulatuna Kunai Asi Amadi Mioikaya Ama Laikatana Mangbagi Pivamda Lairava Adudagi Kanava Amadi Makoibu Hanagi Apava Punsida Halaktuna Apava Punsi Marel Amada Hingjava Amadi Imung Manung Kero Lekaida Ing Tapna Labor Ngamnava Wanavada Chowu Taudang Loriba Rehabilitation Center Singi Taudangsi Yamna Pun Tawat Ningaini Rehab Center Singi Dr. Singnasu Niktina Nisada Edik Werba Adubu Mausagi Punsida Halaknaba Honavada Naha Singbu Laying Biri Mama Mapa Oibisingnasu Masa Singbu Apabalambida Amukhana Laknaba Tawai Wana Honazabakia Uri Kunashida Uriba Pibam Sing Asida Lamdam Masigi Miamgi Tamuidi Pendavana Pik Tanrabasu Masibu Ngaptoknaba Punna Manaba Warep Lominaduna Tengnaba Adudi Oidri Tokai Tokai Ba Warep Lonaduna Amada Ninda Tonaduna Labagi Mato Oina Ubagum Tori Club Organization Association Namadi Meralup Singh Mapangal Kanna Tamsi Magi Areagi Noriban Hasing Niktina Senaduna Sintak Sindamba Amadi Kunai Longi Saksai Utak Taksi Khasi Gi Akupa Kangon Khan Bagi Todang Ama Ngasidi Henas Sesina Lawinaba Matau Tarakle Madugumba Taudangdu Lawinarsi Haina Amuko na Rehab Center Sing the Sat Pa Yaksin Kongsat Asiga Mari Lenana Miam the Hajari Miam the Su Mateng Pang Haina Amuko Maketagi Apple Tarukli Zilbam Amadi Kasar Kundadana Leba Sanamai Lining Satpa Mui Singna Sanamahigi Lifeham Lenda Sang Naina Toggle Tawzaba Yaranaba Zilbam Amadi Kasada Sanamai Kihong Sanaba Wareb Lokre Wareb say Lying to Sanamai Toggle Kang Sindra Nasi Zilbam the Pangtopa Zilbam Amadi Kasada Kundava Sanamai Lining Satpa Mui Sing Mipamna Lokivani Lying to Sanamai Toggle Kangluki Lusing Purel Niktozam Ningtem Zauna May Tangbal Lodana Pangtopa Mipam Aduna Haiba Lamda Masida Lining a Sibu Hena Paktok Zautoknaba Amadi Lining a Sibu Zatiba Mui Singna Tenariba Kodongsa Kayagi Matanga Kanani Neke Kananaba Adu Loyal Matung Zilbam Amadi Kasharda Sanamai Kihong Sanaba Warep Say Lokivani Hairi Nepal capital Kathmandu Dagi Mio Humdraga Nitoi Puduna Parakpa Plane Ama Pokharada Aircraft Togi Todoka Mio Humbu Taret Sire Foreigner Taramanga Angang Taruk Nepali Yankai Humdoi Indian Manga Russian Mari Korean Ani Argentina Ireland, France, Amasung, Australia dagi amamam yauri hairi Haksang Kuntrat Karukakti Lautok Lay Kuntrat Taruk Amadi Lautokpa Yadana Lady Hairi Civil Aviation Authority of Nepal Haikibda Aircraft Ado Ayupung Taraga Mini Kuntram Noi Tarakpa da Kathmandu Gi Tribhuvan International Airport Agi Paikatki Pokhara Airport da 2022-23 ngasi sanakiba match animak draw ikre tournament asigi ngasi sanakiba ahanba match ta TKDA 10 tha amadi SMLYC Soran anina sanaki maduda team animak panjal amam sanaki TKDA gi panjal adu jersey number 21 Ratanjit na match ki minute taraga nipan amadi SMLYC gi panjal duna jersey number 17 Albas na match ki minute kungma panchat par san khibani ngasi aniswa match adudana Sajan SFC Pukhau amadi DMFC More anina sanabada team animakna apiba matam da panjalamata sanaba ngamdabdagi draw sakhibani hojik aroibada maroi po amro pijari Tamil Singi Numitpu Irat Thomi Tawjabagi Kumhai Mongalgi Yankhai Marek Suba